ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯇꯣꯏꯅ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯎ ꯍꯥꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯋꯥꯔꯤ ꯇꯣꯏꯅ ꯇꯥꯕꯤꯕꯒꯤꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯋꯥꯔꯤ ꯊꯥꯒꯠꯂꯛꯏ ꯍꯥꯏꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯒꯅꯨ꯫ ꯑꯋꯥꯕ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯑꯗꯨꯁꯨ ꯐꯠꯇꯦ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯄꯤꯔꯒ ꯋꯥꯈꯜ ꯑꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯌꯨ꯫ ꯑꯗꯨꯒ ꯍꯧꯕꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯅꯆꯜ ꯑꯩꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯁꯣꯏꯕꯤ ꯉꯥꯝꯕꯤꯗꯅꯕ ꯍꯥꯏꯗꯨꯅ ꯊꯧꯅꯤꯖꯔꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯇꯧꯔꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯑꯩꯒꯤꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯏꯃꯥ ꯏꯄꯥꯅ ꯂꯃꯈꯥꯡꯗ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯅꯤ, ꯃꯥꯏ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏ, ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯈꯛꯇ ꯅꯈꯣꯏ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯒ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯆꯣꯞꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯇꯛꯏ꯫ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯁꯨ ꯀꯔꯝꯅ ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯤ, ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯅꯕꯁꯤꯗ ꯌꯥꯔꯒꯦ ꯍꯥꯏꯈꯤꯗꯣꯔꯤꯕꯅꯣ? ꯃꯥꯁꯨ ꯑꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯕ ꯅꯠꯇꯦ, ꯑꯩꯁꯨ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯈꯪꯅꯗꯦ꯫ ꯏꯃꯥꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯏ꯫ ꯅꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏꯅꯕ ꯑꯃ ꯂꯩꯔꯒꯗꯤ ꯅꯍꯥꯟꯅ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯥꯡꯖꯧꯅꯅ ꯍꯥꯏꯕꯤꯕꯗꯤ ꯀꯔꯤ ꯀꯥꯏ? ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤ ꯂꯪꯊꯣꯛꯂꯝꯃꯒ ꯏꯃꯥꯈꯣꯏꯅ ꯍꯥꯏꯕꯗꯨꯗ ꯆꯠꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯍꯧꯕ? ꯅꯈꯣꯏꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕꯒꯤꯗꯤ ꯅꯈꯣꯏ ꯀꯔꯤꯁꯨ ꯈꯜꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥꯗ ꯌꯥꯝꯅ ꯁꯥꯎꯏ꯫ ꯏꯃꯥꯅꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ, ꯅꯪꯒꯤ ꯑꯗꯨ ꯑꯗꯥ ꯑꯩꯈꯣꯏ ꯈꯪꯗꯦ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯄꯥ ꯇꯥꯔꯕꯗꯤ ꯋꯥ ꯊꯣꯛꯀꯅꯤ꯫ ꯋꯥꯁꯦ ꯌꯥꯝꯅ ꯁꯥꯡꯗꯣꯛꯅꯗ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗ ꯍꯣꯏ ꯈꯛꯇꯪ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯄ꯭ꯔꯦꯁꯔ ꯄꯤ꯫ ꯏꯃꯥꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯗ꯭ꯔꯒꯅ ꯀꯔꯤ? ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯗꯅ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯍꯥꯏꯒꯗꯣꯔꯤꯕꯅꯣ? ꯑꯩꯁꯦ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯂꯣꯠꯂꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯒꯗꯣꯔꯕꯅꯤ ꯋꯥꯐꯝ ꯑꯁꯦ꯫ ꯑꯗꯨꯅ ꯃꯤꯅ ꯋꯥ ꯂꯥꯎꯅꯔꯒ ꯈꯪꯕꯒꯤ ꯁꯔꯨꯛ ꯑꯩꯅ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯒꯦ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯩꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯃꯤ꯫ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ, ꯌꯥꯝꯅ ꯂꯨꯕ ꯋꯥꯍꯪꯅꯤ꯫ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯒꯤꯗ ꯏꯟꯒꯗ꯭ꯔꯥ, ꯑꯩꯉꯣꯟꯗ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗ ꯆꯠꯂꯨꯔꯦ ꯈꯜꯂꯣ, ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯍꯥꯟꯗꯒꯤ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯂꯒ ꯃꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯐꯪꯗꯕ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯁꯣꯝꯗ ꯑꯃꯨꯛ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯌꯥꯔꯨꯔꯦ, ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯤ ꯍꯨ ꯐꯨꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯔꯩꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯦꯟꯊꯒꯗꯣꯔꯤꯕꯅꯤ ꯑꯩ ꯑꯃ ꯁꯣꯏꯕꯗ꯫ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯒꯨꯝꯅ ꯅꯨꯄꯤ ꯀꯌꯥꯗꯁꯨ ꯇꯥꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯅꯕꯗ ꯃꯤꯁꯤ ꯊꯋꯥꯏ ꯀꯠꯊꯣꯛꯅꯩ ꯍꯥꯏꯔꯤꯕꯁꯦ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯗꯅꯤ꯫ ꯐꯅ ꯌꯥꯝꯅ ꯌꯥꯅꯤꯡꯂꯕꯁꯨ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ, ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯕꯁꯨ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯗꯤ ꯐꯠꯇꯦ꯫ ꯑꯩꯁꯨ ꯃꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯣ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯀꯔꯝꯕꯅ ꯐꯕꯅꯣ ꯍꯥꯏꯅ ꯈꯟꯒꯗꯕꯁꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯀꯣꯛꯁꯤꯗ꯫ ꯑꯃꯁꯨ ꯑꯃꯨꯛ ꯈꯜꯂꯤ, ꯑꯃꯁꯨ ꯑꯃꯨꯛ ꯈꯜꯂꯤ, ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯇꯥꯟꯅꯔꯕꯁꯨ ꯑꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ, ꯅꯪꯅ ꯐꯒꯗꯕꯗꯣ ꯈꯜꯂꯨ꯫ ꯌꯥꯝꯅ ꯂꯨꯕ ꯇꯥꯟꯐꯝꯅꯤꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨꯗ ꯆꯠꯂꯨꯔꯦ, ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯤ ꯋꯥꯍꯩꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯁꯔꯨꯛꯄꯨꯗꯤ ꯌꯥꯕꯤ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯔꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯣꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯏꯒ ꯋꯥꯇꯥꯅꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ, ꯋꯥꯈꯜ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯂꯨꯕꯅ ꯃꯈꯣꯏꯁꯨ ꯑꯩꯉꯣꯟꯗ ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯁꯨ ꯀꯔꯝꯕꯗ ꯈꯟꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯕꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯏꯃꯥꯈꯣꯏꯗꯤ ꯁꯣꯝꯗ ꯋꯥ ꯄꯨꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒ ꯅꯨꯡꯁꯤꯅꯔꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫
ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯍꯩꯖꯤꯡ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯕꯅꯤ, ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒ ꯑꯃꯨꯛꯇꯪ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯛꯄꯅꯤ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ ꯍꯥꯏꯕꯗꯣ ꯈꯪꯕꯅꯤꯅ ꯃꯄꯥꯟꯁꯨ ꯑꯃꯠꯇ ꯊꯣꯛꯍꯟꯗ꯭ꯔꯦ꯫ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯂꯣꯏꯅ ꯂꯩ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯩꯒ ꯅꯨꯡꯁꯤꯅꯔꯒ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕ ꯑꯩꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯒꯥꯔꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯊꯧꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯂꯕꯗꯤ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯊꯧꯗꯨꯅ ꯂꯩ꯫ ꯃꯥꯅ ꯑꯗꯨꯝꯅ ꯒꯥꯔꯤ ꯀꯟꯅ ꯀꯟꯅ ꯊꯧꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯤꯠꯇꯒꯤ ꯄꯤꯁꯨ ꯀꯪꯗꯦ꯫ ꯃꯤꯅꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯇꯧꯍꯩꯗꯦ, ꯑꯋꯥꯅ ꯅꯪꯒꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯐꯅ ꯌꯥꯝꯅ ꯀꯞꯅꯤꯡꯂꯕꯁꯨ ꯈꯥꯡꯖꯤꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤꯗꯨꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ, ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯄꯣꯠꯂꯣꯏ ꯁꯦꯠꯅ ꯁꯦꯠꯅ ꯑꯩꯁꯨ ꯑꯗꯨꯝ ꯀꯞꯄꯤ꯫ ꯄꯣꯠꯂꯣꯏ ꯁꯦꯠꯂꯤꯕ ꯃꯤꯗꯨꯅ ꯐꯥꯎꯕ "ꯀꯩꯅꯣ ꯅꯪꯒꯤꯁꯤꯕꯣ? ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯠꯇꯕ꯭ꯔꯣ ꯂꯨꯍꯣꯡꯉꯤꯁꯤꯕꯣ?" ꯑꯩꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯀꯞꯇꯨꯅꯗ ꯑꯗꯨꯝ ꯂꯩ꯫ ꯃꯣꯏꯅꯁꯨ "ꯅꯪꯗꯣ ꯅꯃꯤꯠ ꯅꯃꯥꯏꯀꯗꯣ ꯂꯣꯏꯅ ꯄꯣꯝꯂꯦ, ꯇꯧꯍꯩꯗꯦ, ꯃꯤꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯗꯨꯛ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯄꯁꯦ ꯐꯠꯇꯦꯀꯣ, ꯇꯣꯛꯑꯣ ꯌꯥꯔꯦ. ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯃꯦꯀꯞꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏꯌꯦ, ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ" ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯐꯖꯕ ꯐꯖꯗꯕ ꯆꯪꯗ꯭ꯔꯦ, ꯑꯁꯤꯅ ꯂꯣꯏꯔꯦ ꯈꯜꯂꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯀꯞꯆꯩ꯫ ꯑꯁꯨꯝꯅ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯣ ꯊꯝꯂꯝꯂꯒ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯞꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯞꯄ ꯐꯪꯗꯕ ꯃꯈꯩ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯍꯨꯞꯂꯕꯅꯤꯅ, ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕꯅꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝ ꯇꯥꯟꯅ ꯊꯤꯟꯕꯤꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯔꯥꯡ ꯃꯔꯥꯡ ꯀꯔꯤꯁꯨ ꯇꯧꯗꯦ, ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯊꯣꯛꯄ, ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯣꯛꯄ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯦ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯥꯒꯤꯁꯨ ꯃꯥꯒꯤ, ꯑꯩꯒꯤꯁꯨ ꯑꯩꯒꯤ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯨꯝꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤ, ꯃꯥꯅ ꯉꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯨꯝꯃꯛꯇ꯭ꯔꯤꯕꯁꯦ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯎꯕ ꯑꯩꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡ ꯏꯃꯥꯈꯣꯏ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯁꯤꯟꯅꯔꯝꯃꯤ꯫ "ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯅꯪ ꯏꯃꯥ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯀꯣ" ꯍꯥꯏꯗꯨꯅ ꯁꯥꯎ ꯇꯧꯔꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯔꯝꯅ ꯂꯩꯊꯣꯛꯄ ꯉꯝꯒꯅꯤ? ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ, ꯏꯃꯥꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯗꯨꯅ ꯈꯟꯕ ꯇꯥꯕꯅꯤ꯫ ꯑꯩꯁꯨ ꯑꯁꯨꯛ ꯀꯟꯕ ꯁꯥꯞꯁꯦ ꯊꯥꯔꯝꯂꯕꯅꯤꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯣ ꯀꯥꯎꯊꯣꯛꯂꯒ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯅꯨꯡꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯩꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯃꯥꯕꯨ ꯑꯩꯒꯤꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕ ꯂꯩꯔꯝꯕꯖꯥꯠꯅꯤ꯫ ꯑꯗꯨ ꯂꯪꯊꯣꯛꯂꯝꯃꯒ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯃꯥꯁꯨ ꯌꯥꯝꯅ ꯄꯦꯟꯗꯅ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯂꯩꯔꯕꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯃꯥ ꯃꯄꯥꯗ "ꯅꯨꯄꯥꯅꯤ, ꯊꯧꯅꯥ ꯐꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ, ꯃꯥꯒ ꯑꯣꯏꯅ ꯂꯨꯍꯣꯡꯒꯦ" ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯀꯔꯤ ꯀꯥꯏ? ꯍꯧꯖꯤꯛ ꯂꯨꯍꯣꯡꯂꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯕу ꯄꯨꯁꯤꯜꯂꯛꯂꯒ ꯑꯩꯕꯨꯅ ꯃꯤꯇꯣꯞ ꯑꯣꯏꯅ ꯊꯝꯒꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕꯅꯤ꯫ ꯑꯁꯤꯗ ꯑꯩꯒꯤ ꯏꯔꯥꯟ ꯀꯔꯤꯅꯣ? ꯐꯤꯚꯝ ꯑꯁꯤꯗꯤ ꯃꯥꯁꯨ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯈꯔ ꯈꯟꯊꯔꯒ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕ ꯂꯪꯊꯣꯛꯂꯝꯂꯦꯀꯣ, ꯑꯩꯒꯤꯁꯨ ꯂꯪꯊꯣꯛꯂꯝꯂꯦ, ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯕ ꯀꯔꯤ ꯀꯥꯏꯕꯒꯦ? ꯑꯗꯨꯗꯤ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯇ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯈꯟꯗꯨꯅ ꯑꯩꯕꯨꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯈꯩ ꯂꯨꯍꯣꯡꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯅꯨꯄꯤꯗꯨꯒ ꯎꯅꯕ ꯆꯠꯄ, ꯄꯥꯎ ꯐꯥꯎꯅꯕ, ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯁꯅꯨ ꯍꯥꯏꯅ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯥꯟꯅꯄꯣꯠ ꯑꯃꯒꯨꯝꯅ, ꯅꯃꯥ ꯈꯛꯀꯤ ꯂꯨꯍꯣꯡꯂꯒ ꯊꯝꯕꯒꯨꯝꯗꯅ ꯃꯤ ꯑꯣꯏꯅꯁꯨ ꯊꯥꯗꯕ꯫ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯂꯦ꯫ ꯏꯃꯥꯈꯣꯏꯗꯁꯨ ꯍꯥꯏꯔꯦ ꯑꯩꯅ, "ꯏꯃꯥ, ꯅꯣꯏꯕꯨ ꯁꯛ ꯃꯥꯏ ꯌꯦꯡꯅꯔꯒ ꯑꯩꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯕꯅꯤ, ꯃꯥꯏ ꯉꯥꯛꯑꯣ ꯍꯥꯏꯈꯤꯕꯗꯥꯏꯅꯦ?
ꯃꯈꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯉꯝꯂꯒ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯤ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯑꯩꯒꯤꯗꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯉꯝꯗꯦꯀꯣ? ꯃꯤꯒꯤꯗꯤ ꯑꯗꯨꯛ ꯐꯖꯅ ꯃꯆꯥꯒꯤꯗꯃꯛꯇ ꯀꯌꯥ ꯐꯖꯅ ꯂꯦꯞꯂꯤꯕ ꯅꯈꯣꯏꯗ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯁꯛ ꯉꯥꯛꯄ ꯈꯛꯇꯅꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯎꯅꯕ ꯆꯠꯍꯟꯕ ꯑꯗꯨꯝ ꯇꯧꯏ꯫ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯝꯂꯤꯕ ꯁꯥꯞ ꯑꯗꯨꯅ ꯅꯆꯥ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯃꯥꯗ ꯈꯣꯟ ꯈꯔ ꯀꯟꯅ ꯉꯥꯡꯈꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯃꯥꯁꯨ ꯁꯥꯎꯔꯗꯨꯅ ꯌꯨꯝꯗ ꯂꯥꯛꯏ꯫ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯈꯣꯏ ꯂꯩꯕ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯂꯩꯕ ꯃꯇꯝꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯅ ꯈꯜꯂꯨꯕꯅꯤ, ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯦ ꯍꯥꯏꯕꯗꯨꯗ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯖꯔꯤꯕꯅꯤ, ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯂꯪꯊꯣꯛꯂꯝꯃꯒ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗ ꯂꯨꯍꯣꯡꯂꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯅꯣꯏꯅ ꯍꯧꯖꯤꯛ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯁꯤꯗ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯅꯆꯥꯅꯨꯄꯥꯁꯤꯅ ꯄꯥꯈꯪꯒꯨꯝꯅꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛꯄ, ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯨꯒ ꯎꯅꯕ ꯆꯠꯍꯟꯕ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ, ꯃꯤꯠ ꯄꯥꯜꯂꯤ, ꯅꯥꯀꯣꯡ ꯇꯥꯔꯤꯕꯅꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯊꯃꯣꯏ ꯀꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯒ ꯅꯆꯥꯅꯨꯄꯥꯕꯨꯅ ꯅꯅꯤꯡꯂꯈꯥ ꯇꯝꯍꯟꯕꯗꯨꯗꯤ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥꯗꯣ ꯉꯥꯡꯅꯗ꯭ꯔꯕꯁꯨ ꯌꯥꯏ, ꯁꯛ ꯃꯥꯏ ꯌꯦꯡꯉꯝꯗꯕꯁꯨ ꯌꯥꯕꯖꯥꯠꯅꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥ ꯉꯥꯡꯅꯕꯒꯤ ꯋꯥꯅꯤ꯫ ꯅꯈꯣꯏꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯂꯥꯛꯏꯀꯥꯟꯗ ꯏꯆꯥꯅꯨꯄꯤꯁꯦ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯁꯨ ꯈꯣꯟ ꯀꯟꯅ ꯉꯥꯡꯉꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝꯗꯣ ꯇꯥꯔꯕꯗꯗꯤ ꯃꯈꯣꯏꯁꯨ ꯏꯀꯥꯏꯔꯕ ꯃꯥꯜꯂꯦ꯫ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ, ꯅꯣꯟꯊꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯏꯃꯥꯅꯁꯨ ꯏꯕꯦꯝꯃ ꯂꯩꯕ ꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯀꯣꯛ ꯂꯥꯛꯑꯣ, ꯀꯩꯗꯧꯋꯦꯕꯒꯦ? ꯏꯆꯥꯕꯨ ꯌꯨꯝꯗ ꯀꯌꯥ ꯋꯥꯅ ꯊꯝꯒꯦꯅꯦ? ꯏꯃꯥꯁꯨ ꯑꯝꯐꯥꯎꯕ ꯐꯝꯃꯝꯗꯕꯤꯗ ꯋꯥꯐꯝꯁꯤꯡꯗꯣ ꯍꯥꯏꯔꯝꯂꯒ ꯁꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯤꯃꯥꯡꯗꯗꯤ ꯐꯖꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ, ꯂꯨꯅ ꯇꯧꯕ ꯁꯥꯏ, ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯌꯥꯝꯅ ꯑꯣꯠꯂꯤ꯫ ꯏꯃꯥꯅ ꯉꯥꯡꯉꯝꯕ ꯑꯗꯨꯒꯤ ꯈꯔ ꯁꯥꯎꯅꯤꯡꯕꯒ ꯇꯧꯒꯦ ꯌꯥꯎꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯣꯠꯂꯤ꯫ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯗꯦ, ꯃꯤꯒꯤꯗꯤ ꯑꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯅꯤ, ꯃꯆꯥꯅꯨꯄꯥꯅ ꯍꯦꯟꯕ ꯇꯥꯕꯅꯤ, ꯑꯩꯕꯨꯗꯤ ꯃꯤꯇꯣꯞꯅꯤ, ꯃꯆꯥꯅꯤ ꯃꯃꯧꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ꯫ ꯑꯩꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯉꯝꯅꯕ ꯂꯩꯒꯅꯤ, ꯌꯨꯝꯗꯗꯤ ꯀꯩꯗꯧꯕꯩ ꯍꯟꯒꯗꯣꯏꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏ, ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯀꯨꯏꯗ꯭ꯔꯤ, ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅ ꯈꯥꯡꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯩꯁꯦ ꯂꯨꯍꯣꯡꯗꯨꯅ ꯂꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕꯅꯤꯅ ꯅꯨꯡꯁꯤꯅꯕ ꯁꯥꯖꯤꯜꯂꯝꯃꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯆꯦꯟꯈꯤꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯉꯥꯎꯕꯒꯨꯝꯗꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯇꯨꯅꯗ ꯂꯩ꯫ ꯅꯨꯄꯤꯗꯨ ꯆꯦꯟꯈ꯭ꯔꯕꯗꯤ ꯃꯥꯁꯨ ꯐꯔꯣꯗꯅ, ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯩ ꯂꯩꯔꯤꯕꯁꯦ ꯏꯆꯥꯎ ꯆꯥꯎꯅ ꯀꯔꯤꯁꯨ ꯎꯗꯕ ꯃꯈꯩ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯗꯨ ꯈꯛꯇꯪ ꯅꯨꯄꯤ ꯑꯣꯏꯅ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯅꯨꯡꯁꯤꯗꯨꯅ ꯁꯦꯕꯥ ꯀꯌꯥꯝꯅ ꯇꯧꯕꯤꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯁꯦꯕꯥꯗꯣ ꯍꯩꯅꯤꯡꯗꯕ, ꯀꯧꯅꯤꯡꯗꯕ, ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯅꯤꯡꯗꯕ ꯃꯑꯣꯡ ꯀꯌꯥꯁꯤ ꯎꯠꯂꯛꯄꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯀꯧꯐꯥꯎ ꯀꯧꯕꯤꯗ꯭ꯔꯦ꯫ ꯀꯧꯅꯤꯡꯉꯀꯥꯟꯗ ꯀꯧꯖꯔꯛꯎ ꯀꯩꯅꯣ, ꯑꯩꯅ ꯀꯧꯔꯒ ꯁꯨꯡꯈꯨꯝꯁꯨ ꯈꯨꯝꯃꯛꯇꯕ ꯅꯪꯕꯨ ꯑꯗꯨꯝ ꯅꯣꯟꯖꯔꯒ ꯀꯧ ꯂꯩꯒꯗ꯭ꯔꯥ? ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯁꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅꯗꯤ ꯁꯣꯝꯗ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯩꯉꯣꯟꯗ ꯑꯣꯠꯄ ꯅꯩꯕ, ꯊꯤꯅ ꯊꯤꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯏꯕꯥꯅꯤꯁꯦ ꯐꯃꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯨꯝꯃꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯋꯥꯁꯤꯗꯤ ꯀꯔꯝꯅ ꯃꯈꯣꯏꯗ ꯍꯥꯏꯔꯨꯒꯅꯤ? ꯏꯃꯥꯈꯣꯏꯅꯁꯨ ꯈꯪꯗꯕꯅꯤꯅ ꯑꯩꯁꯦ ꯑꯋꯥꯊꯕꯤ ꯂꯥꯕꯅꯤ, ꯑꯉꯥꯡ ꯌꯥꯎꯔꯣꯏꯗꯕ ꯅꯨꯄꯤꯁꯤꯕꯨ ꯏꯃꯧꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯄꯪꯃꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ, ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯊꯤꯔꯁꯤꯔꯥ? ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯒꯩ ꯃꯨꯠꯄ ꯌꯥꯔꯣꯏ, ꯗꯥꯔ ꯃꯨꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯊꯣꯛꯈ꯭ꯔꯒ ꯌꯨ ꯉꯥꯎꯔꯒ ꯆꯪꯂꯛꯄꯒꯤ ꯋꯥꯅꯤ, ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯌꯨ ꯊꯛꯇꯕꯅꯤꯅ ꯃꯥꯅꯁꯨ ꯏꯃꯥꯈꯣꯏꯅ ꯍꯥꯏꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯃ ꯐꯥꯎꯕ ꯈꯤꯔꯀꯥꯟꯁꯤꯗ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃꯅꯣ ꯑꯩꯅ ꯊꯤꯒꯗꯣꯔꯤꯕꯁꯦ? ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥꯗꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯉꯥꯡꯇ ꯉꯥꯡꯒꯅꯨ꯫ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯁꯦ ꯃꯥꯅ ꯅꯠꯇꯦ ꯑꯩꯅꯅꯦ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯏꯃꯥꯈꯣꯏꯁꯨ ꯚꯥꯞ ꯇꯥꯔꯕ ꯃꯥꯜꯂꯤ, ꯑꯩꯉꯣꯟꯗ ꯉꯥꯡꯕꯗꯣ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯏꯪꯅ ꯇꯞꯅ ꯊꯦꯝꯂꯒ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯈꯔ ꯐꯥꯖꯜꯂꯨꯅꯦꯍꯦ, ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯆꯦꯟꯈ꯭ꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯈꯨꯠ ꯆꯜꯂꯕꯅꯤ, ꯅꯪꯅ ꯊꯦꯝ ꯅꯧꯗꯨꯅ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯕꯤꯔꯗꯤ ꯑꯩꯁꯨ ꯁꯥꯎꯔꯣꯏꯗꯕ, ꯍꯧꯔꯛꯄꯒ ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯍꯥꯟꯅ ꯄꯥꯏꯔꯛꯂꯦ,
ꯑꯗꯨꯗꯗꯤ ꯀꯅꯥꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯊꯣꯛꯂꯛꯀꯗꯧꯔꯤꯒꯦ? ꯊꯃꯣꯏ ꯄꯦꯟꯅꯕ ꯑꯗꯨꯝ ꯈꯨꯝꯂꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯤꯗꯤ ꯏꯊꯟ ꯈꯛꯇ ꯅꯠꯇꯦ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯂꯣꯏꯅ ꯆꯦꯜꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯃꯤꯗꯥꯡ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯄꯨꯡꯄꯣꯝ ꯄꯣꯝꯈꯩ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯥꯁꯨ ꯃꯃꯥ ꯃꯄꯥꯗ ꯑꯗꯨꯝꯅ ꯁꯣꯛꯂꯒ ꯆꯪꯂꯛꯂꯗꯤ ꯉꯥꯡꯉꯅꯤ ꯀꯤꯗꯨꯅ ꯏꯃꯥꯍꯣꯏ ꯇꯨꯝꯈꯤꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯊꯟ ꯈꯛꯇ ꯆꯪꯂꯛꯂꯒ ꯍꯦꯛ ꯍꯦꯛ ꯑꯗꯨꯝ ꯇꯨꯝꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯧꯔꯤꯕꯗꯣ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯄꯨꯡꯄꯣꯝ ꯄꯣꯝꯃꯒ ꯏ ꯉꯥꯛꯇꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕꯒ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯥꯅ ꯍꯤꯗꯥꯛꯈꯩꯗꯣ ꯄꯣꯔꯛꯑꯣ ꯑꯗꯨꯒ ꯏꯈꯩꯁꯤꯁꯨ ꯂꯣꯏꯅ ꯀꯪꯁꯜꯂꯦ ꯅꯞꯄꯦ, ꯇꯩꯊꯣꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯑꯦ꯫ ꯑꯩꯅꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯕꯤꯗ ꯏꯁꯤꯡꯗꯣ ꯂꯣꯏꯅ ꯇꯩꯊꯣꯛꯑꯦ꯫ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯕꯅꯤ꯫ ꯑꯅꯤꯔꯛ ꯁꯨꯅ ꯍꯪꯂꯨꯔꯕꯗꯤ ꯈꯨꯝꯁꯨ ꯈꯨꯝꯕꯤꯔꯛꯇꯕꯅꯤꯅꯦ ꯏꯀꯥꯏꯗꯨꯅ ꯍꯪꯗ꯭ꯔꯦ꯫ ꯃꯥꯅ ꯇꯧ ꯍꯥꯏꯕꯗꯨꯇꯪ ꯇꯧꯗꯨꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯁꯤꯡꯗꯣ ꯇꯩꯊꯣꯛꯄ ꯂꯣꯏꯔꯒ ꯑꯩꯁꯨ ꯍꯤꯗꯥꯛ ꯇꯩꯔꯒ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯪꯉꯤ꯫ ꯃꯥꯅ ꯑꯍꯥꯟꯕꯗꯗꯤ ꯏꯀꯥꯏꯗꯨꯅ ꯁꯨꯡꯈꯨꯝ ꯈꯨꯝꯃꯨ ꯌꯥꯔꯝꯗꯦ, ꯃꯃꯤꯠꯇꯨꯇꯪ ꯌꯦꯡꯉ ꯇꯣꯛꯏ꯫ ꯂꯥꯁꯇꯗꯤ ꯑꯩꯅ ꯁꯤꯐꯥꯎꯕ ꯍꯥꯏꯅꯤꯡꯗꯤꯌꯦ, ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ, ꯅꯪ ꯈꯛꯇ ꯅꯠꯇꯤꯌꯦ ꯅꯨꯡꯁꯤꯕ ꯀꯥꯏꯅꯔꯤꯕꯁꯦ, ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯍꯨꯟꯇꯣꯛꯂꯝꯃꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯕꯅꯤ꯫ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗꯣ ꯂꯨꯝꯕ ꯆꯠꯂꯒꯦꯔꯥ? ꯑꯩꯁꯨ ꯑꯩ ꯅꯨꯄꯥꯗꯣ ꯂꯨꯝꯃꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯁꯥꯎꯗꯨꯅ ꯉꯥꯡꯉꯤ꯫ ꯁꯤꯗꯒꯤꯗꯤꯅꯦ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯅꯔꯛꯀꯅꯤ, ꯅꯪꯒꯤ ꯏꯖꯠꯀ ꯑꯝꯇ ꯌꯦꯡꯂꯛꯑꯣꯏꯀꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯁꯥꯎꯗꯅ ꯈꯔ ꯉꯥꯡꯂꯦ꯫ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯗꯣꯔꯛꯏ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯆꯠꯂꯤꯕꯁꯦ, ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯈꯤꯕꯗꯣ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯂꯨꯝꯕ ꯆꯠꯄꯅꯦꯕ ꯑꯩꯁꯦ꯫ ꯅꯍꯥꯟ ꯃꯈꯩ ꯆꯠꯄꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯑꯥꯔꯃꯤ ꯑꯣꯏꯕꯅꯤꯅ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ, ꯀꯩꯝꯇꯁꯨ ꯍꯥꯏꯗꯦꯕ꯫ ꯃꯥꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ, ꯃꯈꯣꯏ ꯃꯅꯥꯛꯀꯤ ꯍꯣꯇꯦꯜꯗꯨꯗ ꯐꯝꯃꯤꯟꯅꯗꯅ ꯆꯥ ꯊꯛꯄ ꯈꯣꯠꯄ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯧꯋꯦꯕ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯊꯣꯛꯂꯛꯑꯦ ꯈꯪꯗꯕꯅꯤꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯥꯔꯗꯧꯕꯩ ꯅꯤꯡꯗꯅ ꯍꯣꯇꯦꯜꯗꯨꯗ ꯐꯝꯃꯒ ꯆꯥ ꯕꯣꯔꯥꯒ ꯀꯧꯔꯦ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯒ ꯀꯧꯊꯣꯛꯄꯅꯦꯕ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯥ ꯄꯥꯏꯔꯒ ꯊꯣꯛꯂꯛꯀꯦ ꯍꯥꯏꯔꯒ ꯀꯣꯟꯅꯊꯪꯗ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯑꯣꯏꯅ ꯊꯣꯛꯂꯛꯄꯩ ꯋꯥꯅꯤꯗ꯫ ꯑꯗꯨꯗꯨꯒ ꯍꯣꯇꯦꯜꯗꯨꯗ ꯆꯪꯂꯛꯑꯦ, ꯁꯣꯝ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯤꯠ ꯃꯥꯏ ꯈꯪꯗꯒꯩ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯩ ꯕꯛ ꯕꯛ ꯊꯤꯟꯖꯤꯜꯂꯛꯄꯅꯦꯃꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯗꯤ ꯐꯣꯟ ꯇꯧꯔꯛꯀꯅꯨ, ꯑꯩ ꯃꯥꯒꯤ ꯅꯨꯄꯥꯅꯤ, ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ ꯈꯪꯉꯤꯗꯅ, ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯛꯑꯗꯤ ꯍꯥꯏꯗꯨꯅ ꯃꯥꯏ ꯅꯣꯡꯃꯩꯗꯣ ꯎꯠꯂꯛꯄꯅꯦꯃꯤ ꯑꯩꯉꯣꯟꯗ꯫ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯀꯤꯕꯗꯤ ꯂꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯛꯑꯒ ꯅꯪꯅ ꯅꯣꯛꯑꯦ ꯍꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯅꯣꯛꯅꯤꯡꯕ ꯈꯥꯡꯗꯨꯅ ꯂꯩꯕꯅꯦ꯫ ꯑꯩꯁꯨ ꯅꯍꯥꯟꯈꯩꯗꯒꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯅꯗꯕꯅꯦ, ꯉꯁꯤꯗꯤ ꯍꯦꯛꯇ ꯂꯣꯏꯅꯉꯥꯏ ꯉꯥꯡꯊꯔꯒꯦ ꯈꯜꯂꯗꯨꯅ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯕ ꯅꯨꯄꯤꯗꯣ ꯂꯨꯝꯃꯨꯔꯗꯤ ꯐꯨꯔꯒ ꯊꯥꯕꯤꯔꯛꯏꯗꯣ ꯐꯔꯕꯅꯤ, ꯑꯩꯗꯤ ꯍꯥꯠꯇꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ꯫ ꯅꯪ ꯈꯛꯇꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯕ, ꯃꯤꯒꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯎꯔꯕꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯀꯌꯥꯝ ꯆꯦꯛꯁꯤꯜꯂꯦ ꯍꯥꯏꯕꯗꯣ ꯈꯪꯉꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯈꯛꯇꯅꯤ ꯅꯁꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯗꯕꯤꯗ ꯃꯤꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯔꯨꯕꯗꯣ, ꯑꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯀꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ? ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ, ꯅꯨꯡꯁꯤꯔꯨ ꯆꯠꯂꯣ, ꯍꯌꯦꯡꯁꯨ ꯍꯪꯆꯤꯠꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯣ, ꯐꯨꯔ ꯂꯥꯛꯑꯣ, ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯃꯣꯏ ꯊꯣꯡꯒꯥꯟꯗꯒ ꯁꯤꯔꯦꯒ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯍꯔꯥꯎꯅꯕ, ꯀꯅꯥꯅꯣ ꯃꯥꯡꯖꯒꯗꯧꯔꯤꯁꯦ? ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯗꯥꯏ ꯑꯃ ꯂꯩꯇꯦ, ꯅꯨꯄꯥ ꯑꯃꯗꯅꯦ ꯌꯨꯝ ꯀꯣꯛ ꯄꯥꯟꯊꯣꯛꯈꯤꯗꯣꯏꯅꯤ, ꯉꯝꯃꯣꯏ ꯀꯥꯏꯅꯗꯤ ꯈꯟꯒꯅꯨ, ꯅꯪ ꯍꯤꯡꯉꯒ ꯂꯩꯕꯒꯤ ꯁꯨꯝ ꯇꯧꯕꯤꯕꯩ ꯋꯥꯅꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯈꯪꯗꯦ ꯑꯔꯣꯏꯕꯤ ꯊꯥꯅ ꯍꯦꯛꯇ ꯉꯥꯡꯊꯣꯛꯈꯤ꯫ ꯍꯤꯗꯥꯛ ꯇꯩꯔꯕꯅꯤꯅ ꯌꯥꯔꯦꯀꯣ ꯇꯨꯝꯍꯧꯔꯣ, ꯀꯧꯔꯛꯑꯅꯨ ꯃꯇꯨꯡ ꯃꯅꯥꯎꯗ꯫ ꯇꯨꯝꯕ ꯀꯥꯏ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯁꯥꯎꯔꯝꯃꯒ ꯑꯩ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯃꯤ꯫ ꯃꯥꯁꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯐꯝꯗ ꯇꯨꯝꯖꯕꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯐꯃꯨꯡ ꯊꯥꯕ, ꯀꯥꯡꯈꯟ ꯁꯦꯝꯕ ꯀꯩꯗꯧꯕ ꯃꯥꯅ ꯂꯣꯏ ꯇꯧꯖꯕꯅꯤꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯦ, ꯇꯧꯍꯜꯂꯒꯦ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒꯦ, ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯇꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩꯁꯨ ꯀꯥꯈꯠꯂꯒ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩ꯫ ꯃꯥꯁꯨ ꯑꯍꯥꯟꯕꯗꯗꯤ ꯏꯀꯣꯏ ꯀꯣꯏꯕꯒꯨꯝ ꯉꯁꯤꯗꯤ ꯇꯨꯝꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯅ ꯌꯥꯔꯣꯏ, ꯍꯤꯗꯥꯛꯀꯤ ꯃꯅꯝ ꯃꯌꯥꯝꯗꯨꯒ ꯑꯩ ꯍꯩꯅꯗꯦ, ꯇꯣꯉꯥꯟꯅ ꯇꯨꯝꯒꯦ ꯍꯥꯏꯔꯁꯨ ꯑꯅꯥꯕꯗꯣ ꯐꯔꯀꯥꯟꯗ ꯇꯨꯝꯁꯤ, ꯑꯩ ꯇꯨꯝꯕ ꯌꯥꯝꯅ ꯁꯥꯊꯤ, ꯌꯥꯎꯑꯣꯟꯕꯗꯒ ꯅꯃꯥꯏ ꯑꯁꯣꯛꯄꯗꯨꯗꯒ ꯑꯃꯨꯛ ꯊꯥꯔꯨꯔꯗꯤ ꯁꯣꯏꯅꯅꯤ, ꯑꯗꯨꯗꯨꯅ ꯐꯔꯀꯥꯟꯗ ꯇꯨꯝꯁꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯗꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯏꯃꯥꯈꯣꯏꯅꯁꯨ ꯀꯩꯗꯧꯔꯒ ꯁꯣꯛꯏꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯀꯦ ꯇꯧꯕꯗ ꯃꯥꯅ ꯃꯈꯗꯥꯡꯗꯣ ꯆꯤꯛꯑꯒ ꯑꯩꯉꯣꯟꯗ ꯈꯨꯗꯣꯝꯕꯤ ꯎꯠꯂꯛꯏ꯫ ꯑꯗꯒꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯇꯕꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯤꯗꯥꯛ ꯊꯛꯑꯒ ꯂꯥꯛꯄꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯋꯦꯌꯦ ꯑꯁꯨꯝꯅ ꯈꯨꯝꯕꯤꯔꯦ꯫
Matam khara leiraba matungda anabadusu phare. Hanadi nongambadagi numit taba phauba sa sim chatpagumdana koi chalaga numit taraga sana makon thirapagumdana hekta thiraga changakpanido. Hanakti gyan tarabra kaino khangde. Army gi khufu hairedana pap di taramal. Aise wakhandagadi sumna khali mangonda haidoktabida. Nahan khegi magi nupase kaidobagi ada leirino khangde. Matana phura amadi se nahana gyan tara adawne haina su pungning da khanjai. Pan ka mata thokhitre gyan su yamna dare. Inkhon napi ka sengdoe chopak pairaga amukta phomita ujadri mana sumna tawrakpase. Ima akhoisu punganga e. Ima akhoisu sauduna noma phauba lakte. Sigi ima pabung khoisu aikhoida noma ta chatte. Ai khatani darkar oiraba thawtho wathok thoka kanda chalibase. Hanadi aigi nupase aingonda ka kaungang na tawdabani. Adubu hanakti khon napi sengba kase. Napi se hondokpa yaro law aswaida paisalaga mai thado kaino thanaba tawthoke kaida aingonda ka kawrai. Aisu kaino mangna taibangna tawisibo sumna tawrakani khangdabani na aisu gyan taraba ningduna adum maiki mana hairibado adum eli khara di nungsiba huraga anadagi hauna wa ngangna dabida lakpanina aingonda kharadi khoktak sabajani adubu namdana adum kawre aisu tanja chari ngaida phajal horage khanduna namkau adum kausali khumningdrabasu adum khumlai ima khoina su aingonda yenglaga noksilai adumna tawwa yai kaina ima khoina ingit to tawrai asomna tamna nusinarappadagidi aisu han boina ichanupa ani phaibok phokjari aikhoigi ima pabung khoisu hana changamdrabasu masu nupa phanglabanina thawdo wathok thokpa matamda changda yadabagi adum changlai ima khoina su gyan tarabra kamain toino kholino na hangi ingonda aina su wari pumbado loina aseng boina lithoi ima khoina su pare adudi nuksi sanana adum leiro gyan tari ngai sida haiduna aisu hoi ima haiduna adum khumi matam kharadi ibani se yamna nuksi sanana leiminei asumna leirabadi karigi wajagaduino magi seba makhong mapur hamo haira phauba hamgi khanduna aise isa ani sigi wakhanne magi ne yamna nungaijai nupina khwaidagi nungaijabase magi mawa mapuroibana nusibiba langphang sataba mabu luna tawbiba asini macha mawa ngausinadabasimu wakhan nungaiba leite aisu ahanbadadi yamna warami asumna tawrakani haibadi khangdabanina adubu matam khara leiraba matungdadi mana aibu nusibiramba wakhal asidagina thaiduna hanagi mafamda amu hanjilai aduna amu karamaina tawge haiba matamda mana hana nusinaruriba nupi ase mawasu mapalomda hek leibanina ma khatanatana atai nupa atopasu kayama khangnaba jani adumna tawbagi magi maram chato khanglakpadagi magi nupa amadi manimbo khoina su nganglaga tantokhiba jani nupa leitre haiduna makhoina aningba apamba tawningba tawbasi su phatte amaromda magi nupa dusu mayamgi sevani tawribase soida ngamdana bahaiduna laitin khoramlaga fajana siksina leigadaba matam aduda atopa nupagi wakhalsu khanba chalabadi khalliba nupasingdugi maraktagi apamba leiro haiduna inthorakpase masana tabani nupi edo amu halaktuna mapamda leire tabadagi aigi nupase ngawba hilai hanagi matawgumna nungambadagi thokraga yu taptai ngawduna amu changlai maram sunglai leitabina aingonda phu chaiba kaya amasu haurai ima khoina su kari angang nuni sibo hawbadagi hawna sumna tawduna lai mate amadi pharbaduda khoisu gyan taraboi ningduna karisu hairude hawbadagi amu halai sibo nate sibu laitin ko ongnaraga ngawba haibadu oira jalo maiba maibi yengthoga mukta yengsira kaiduna inimpongna su aingonda hawdoklabani aina su khangde mamagi sibu ayung atade thoklaga thengna halakpanina laitin ongnaramdaw su male haiduna masaya ngandabida laitin kaya ama yengaga khoramlabani adubu jantra pirai jantra khakhapaduna di kanade lai khrom luriba misingduna su masado amtang puraga lao yadrabasu themlaga porao magi masada aphabata kari leibano yenge haiduna adubu mana sase yadabanina upai karimta leite makhoina pirakliba jantra do hapanatana asumna paisa tamak tinglaga masadi sumpat pharakte imana asidi kanararoi khaladuna laisaringai pakhang oiringaida nusinaramba nupido adugi manakta sangle
ꯆꯠꯂꯗꯨꯅ "ꯏꯕꯦꯝꯃ, ꯅꯪꯁꯦ ꯂꯨꯍꯣꯡꯉꯨꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯛꯄꯗ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯣ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯏꯃꯧꯗꯨꯁꯨ ꯂꯨꯍꯣꯡꯉꯛꯄꯗꯒꯤ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ, ꯃꯇꯝ ꯂꯣꯏꯔꯦ, ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯕ ꯄꯨꯟꯁꯤ ꯑꯃꯗ ꯌꯦꯡꯂꯒ ꯍꯤꯡꯉꯨ꯫ ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯅꯪꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯣ ꯊꯥꯗꯣꯔꯛꯎ꯫ ꯏꯆꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯂꯨꯍꯣꯡꯗꯕꯤꯗ ꯂꯩꯔꯝꯂꯒꯗꯤ ꯑꯩꯅ ꯏꯃꯧꯕꯨ ꯂꯧꯁꯟꯒꯦ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯡꯁꯤꯅꯔꯝꯃꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯃꯨꯛ ꯑꯣꯏꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯔꯣꯏꯀꯣ ꯏꯕꯦꯝꯃ꯫ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯇꯍꯩꯗꯦ꯫ ꯅꯪꯁꯨ ꯅꯨꯄꯤꯅꯤ, ꯃꯧ ꯑꯣꯏꯔꯨꯔꯤꯕꯅꯤ꯫ ꯗꯪ ꯍꯥꯏꯕꯗ ꯅꯁꯥꯅ ꯚꯥꯞ ꯇꯥꯔꯣꯀꯣ" ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯉꯥꯡꯂꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯇꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯁꯦꯡꯅ ꯍꯥꯏꯖꯔꯛꯄꯖꯥꯠꯅꯤ꯫ "ꯇꯥꯃꯣ, ꯅꯪ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯔꯣ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤꯁꯤꯒꯤ ꯋꯥꯈꯜ ꯈꯛꯇꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕ꯫ ꯌꯥꯔꯒꯗꯤ ꯅꯨꯄꯤꯁꯦ ꯄꯨꯁꯤꯜꯂꯛꯂꯒꯦ, ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯃꯉꯣꯟꯗ ꯆꯞ ꯆꯥꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯍꯦꯛ ꯎꯕꯒ ꯐꯨꯕ ꯆꯩꯕ, ꯑꯗꯨꯇ ꯅꯠꯇꯅ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯗꯨꯅꯁꯨ ꯀꯌꯥꯔꯛ ꯇꯧꯈ꯭ꯔꯕꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯅ ꯈꯪꯗꯣꯛꯄ ꯆꯪꯂꯛꯂꯕꯁꯨ ꯈꯥꯝꯂꯤꯕ ꯃꯤꯗꯨꯗ ꯃꯆꯤꯟ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯏ꯫ ꯏꯃꯥꯈꯣꯏꯗꯁꯨ ꯑꯗꯨꯝꯅ ꯇꯧꯔꯕꯅꯤꯅ ꯑꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ꯫ ꯉꯥꯎꯔꯦ, ꯃꯥꯁꯤ ꯄꯨꯔꯥ ꯉꯥꯎꯔꯦ꯫ ꯑꯉꯥꯎꯕꯒꯤ ꯂꯩꯐꯝꯗ ꯊꯝꯈ꯭ꯔꯁꯤ꯫ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯄꯨꯟꯁꯤꯜꯂꯒ ꯆꯣꯠꯂꯤ ꯄꯨꯜꯂꯒ ꯊꯝꯁꯤ꯫ ꯃꯥꯅ ꯆꯥꯒꯗꯕ ꯀꯩꯅꯣ ꯈꯔ ꯄ꯭ꯂꯦꯠꯇ ꯍꯥꯞꯄꯒ ꯍꯨꯏꯗ ꯊꯥꯕꯒꯨꯝꯗꯅ ꯊꯥꯔꯒ ꯊꯝꯁꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯏꯃꯥꯈꯣꯏꯅ ꯁꯥꯎꯔꯕꯅꯤ꯫ ꯄꯨꯟꯗꯅ ꯊꯝꯁꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯆꯥ ꯀꯧꯕꯅꯤꯅ ꯑꯉꯥꯎꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯀꯥꯏꯗꯒꯤ ꯄꯨꯜꯂꯒ ꯊꯝꯃꯨꯅꯤ? ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯃꯉꯣꯟꯗ ꯉꯥꯎꯅꯕꯒꯤ ꯍꯥꯏꯗꯨꯅ ꯄꯣꯠ ꯆꯩ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯕ ꯖꯥꯠꯅꯤ꯫ ꯏꯃꯥꯅ ꯍꯥꯟꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯂꯨꯔꯤꯕ ꯃꯥꯏꯕꯁꯤꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯌꯥꯝꯅ ꯂꯤꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯄꯣꯠ ꯆꯩ ꯊꯥꯕ ꯃꯇꯝꯗ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ, ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯅ "ꯍꯣꯏ ꯌꯦꯡꯁꯤ, ꯑꯗꯨꯕꯨ ꯐꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯊꯥꯔꯤꯕ ꯄꯣꯠꯇꯨꯅ ꯑꯀꯟꯕ ꯑꯣꯏꯔꯝꯂꯒꯗꯤ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯄꯣꯠꯁꯦ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯆꯪꯉꯣꯏ꯫ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥ ꯃꯥꯏꯕ, ꯐꯒꯦꯔꯥ ꯐꯔꯣꯏꯒꯦꯔꯥ ꯑꯃꯇꯪꯗꯤ ꯆꯥꯡ ꯌꯦꯡꯖꯔꯒꯦ꯫ ꯃꯥꯅ ꯁꯨꯝꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯣꯖꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣই ꯇꯧꯖꯔꯒꯦ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯍꯥꯏꯕꯕꯨ ꯆꯥꯛꯁꯦ ꯌꯨꯝꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇ ꯆꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯄꯤꯖꯅꯤꯡꯗꯨꯅ ꯍꯥꯞꯂꯨꯔꯦ ꯈꯜꯂꯣ, ꯃꯥꯅ ꯆꯥꯕꯤꯗ꯭ꯔꯕꯗꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯇꯥꯟ ꯆꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯉꯥꯎꯖꯔꯤꯕ ꯅꯨꯄꯤꯗꯣ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯃꯨꯛ ꯂꯧꯁꯤꯟꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯅꯣꯡꯃ ꯂꯥꯛꯑꯝꯃꯤ꯫ ꯇꯥꯃꯣ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ "ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣꯁꯨ ꯂꯥꯛꯂꯅꯤ, ꯅꯪꯁꯨ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤꯅ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯟꯕ ꯃꯥꯟꯗꯅꯕ ꯏꯕꯦꯝꯃꯅ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯣ" ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯊꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯤꯔꯛꯄ ꯄꯣꯠ ꯆꯩꯗꯣ ꯆꯥꯗ ꯃꯕꯥꯅꯤꯃꯛꯀꯤ ꯄꯨꯟꯅ ꯍꯥꯞꯄꯦ꯫ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯕꯗꯤ ꯂꯥꯛꯑꯣ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯅꯨꯄꯤꯗꯨꯗ ꯐꯣꯟ ꯇꯧꯍꯜꯂꯤ, ꯑꯗꯨꯒ "ꯑꯩ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯩ" ꯍꯥꯏꯗꯨꯅ ꯀꯧꯍꯟꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯁꯦ ꯉꯟꯇꯥꯅ ꯍꯟꯖꯤꯜꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯒ ꯏꯕꯥꯅꯤꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯤꯔꯛꯄ ꯄꯣꯠ ꯆꯩꯗꯣ ꯃꯕꯥꯅꯤꯃꯛꯀꯤ ꯆꯥꯗꯨꯗ ꯍꯥꯞꯂꯒ ꯄꯤꯊꯛꯏ꯫ ꯌꯥꯝꯅꯃꯛ ꯂꯣꯏꯅ ꯊꯛꯇ꯭ꯔꯕꯁꯨ ꯈꯔ ꯊꯛꯈ꯭ꯔꯕꯗꯤ ꯐꯔꯦ ꯈꯟꯗꯨꯅ ꯏꯃꯥꯒ ꯏꯕꯥꯅꯤꯁꯦ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯗꯨꯅ ꯂꯩ꯫ ꯑꯩꯅ ꯆꯥꯗꯣ ꯄꯣꯊꯣꯛꯄ ꯃꯇꯝꯗ ꯃꯐꯝ ꯈꯪꯅ ꯃꯕꯥꯅꯤꯒꯤ ꯍꯥꯟꯅ ꯄꯤꯔꯒ ꯏꯕꯥꯅꯤꯒꯤꯅ ꯄꯥꯏꯈꯠꯂꯒ ꯊꯛꯏ꯫ ꯑꯩꯈꯣꯏꯅ ꯊꯛꯈ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯊꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯌꯥꯝꯅꯗꯤ ꯊꯛꯇꯦ, ꯈꯔꯗꯤ ꯊꯛꯏ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯄꯤꯗꯨꯅ ꯋꯥꯐꯝꯁꯤꯡꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯊꯥꯖꯔꯕꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯂꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒ ꯍꯥꯟꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯌꯨꯝꯕꯥꯟꯗꯨꯅ ꯂꯩꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯗ ꯊꯣꯛꯇꯅꯕ ꯑꯗꯣꯝꯅ ꯋꯥꯈꯜ ꯇꯥꯕꯤꯌꯨ꯫ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯇꯕ ꯅꯨꯄꯥꯗ ꯇꯧꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯅꯨꯄꯥꯗ ꯇꯧꯔꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏꯗ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯈꯪꯒꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯑꯃꯨꯛ ꯉꯥꯎꯕ ꯑꯃꯨꯛ ꯐꯕ, ꯑꯁꯨꯝꯅ ꯁꯥꯟꯅꯄꯣꯠꯒꯨꯝꯅ ꯈꯟꯕꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯍꯟꯗꯛꯇꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯁꯨ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯗ꯭ꯔꯦ꯫ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯨ ꯌꯥꯎꯔꯕꯅꯤꯅ ꯃꯥꯅ ꯅꯨꯡꯁꯤꯕꯤꯔꯕꯁꯨ ꯐꯔꯦ, ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯐꯔꯦ, ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ ꯍꯤꯡꯂꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯉꯝꯅꯕ ꯂꯩ꯫ ꯌꯨꯝ ꯑꯃꯗ ꯄꯨꯟꯅꯕꯨꯗꯤ ꯂꯩ ꯍꯥꯏꯕꯕꯨ
ꯁꯤꯒ ꯃꯥꯏꯒ ꯋꯥꯇꯥꯅꯗꯨꯅ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯏꯅꯥ ꯌꯥꯝꯅ ꯈꯨꯜꯂꯕꯁꯨ ꯃꯣꯠ ꯇꯤꯟꯅꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯣ ꯅꯣꯔꯣꯛꯀ ꯆꯞ ꯃꯥꯟꯅꯩ꯫ ꯅꯣꯡꯃꯒꯤ ꯆꯔꯥꯅꯥ ꯑꯃꯈꯛꯇꯪ ꯆꯥꯔꯕꯁꯨ ꯂꯩꯇ ꯂꯥꯏꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯗꯣ ꯑꯗꯨꯅ ꯁꯔꯒꯒꯤ ꯃꯐꯝꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯉꯁꯤꯗꯃꯛ ꯈꯪꯉꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫